Landa Sijinnaba Yadaba Yam Akanba Athingba Thamba Khutlai Part 2 Part 1 da Khutlai manga madi haijakre aduna 6 dagi hekta haujarage. Number 6 Panji Sticks. Stick ka haijalakpasda adumna khlambi yai achaibu kiyam sathiradana lan manungda bu chaisinaba kari manungi thingdoino sigumba thingmane chaibu waoina adubu adumsu sigi chaisina thinmara tabada sadu ururagadi soidana harakane mayam sigi chaishi thingjalausi lanni yeknabani adanabu asumaina harbade khoi sorga yobang moida adana adum soidana harakane ahlamangi pawrowda khonga khangni haina badune wari makata sei 1980 da pangthokhiba Geneva Convention dagi horaga sigi Khutlai Landa Sijinnaba kan bathingba thamlag lakle Vietcong Landa yam maruiba Khutlai amoina sinakhiba sigi Khutlai si wada maisha bishin itlaga sembane moisi yeknabda kamaina sijinnageda sumaina kom tawthoga makhada chabun lotlaga thamdoini aduga mathaktana napi singbi singnai kupsin karim leitaba malhandoini moi lotla thambai khutam sibudi atei makhalsu mayam ama leiri Panji Sticks ta yunga siba kangbusti khwaidagi hena madaw yadaba kangbuduni haibada machu thakpoina thoklaroi panbayai Panji Stick ki matonda aikoi mioi thi or sa kai gi thi teshilli yungmada si hodragasu mahik matai changaga sungsoi shoidana sinabgidamtani record lehobada lanmi kharadi amang thong amadi makhoi gi makhnawna masi yungaga jomaloi yauki hairi imai pema Sigumba magi leina paka misi bahlogi mihat asdagi UN gi mijing changba horkhibani 7 landmines marakthana hakchang phaningba singdamak yam kanaba eramadam ariba manam singbu ana laing bidyada haithoi khuloine siznaramba kabui shalang maibagi laing mahi yam kupna nainaraba matung iramdamgi peruk amadi himalaya gi sibak thonga loinana atai thoina kanaraba pambi khujo kharaga punsillaga Dr. Upadhyay Vedic Research Lab tagi puthorpa sidayai nadayai amani haibam yai peruk sibak thor peruk excellent brain tonic amani master buthiloksing memory fagad ngam masal sing yam marang kaine yauri loinana perukta asok apan usilan ngambagi properties anxiety stress laksin biba joint pain hantanba hakchang dagi hu gi mayai lokthopang ngam masal sing yauri aduga sibak thon gi kanava se son thukna yamkhre bp nemthan cholesterol level improve tobi i nangsil lakadabdagi ngakthokpi asumnai khoi gi heart pu phana thambada yam chawna mating pangbi antioxidants marang kaine yawuna khoi gi immune system su phagad hali insagi oina uring mahing even apan main popa phau khungjil yangkhana phagat hali liver function phagat an mangam compound su yam marang kaina yauri cancer thengaina bangam plan compound phau sibak thonda yawi hairi insulin sungba amadi insulin sensitivity hengat han bibana diabetes patient sing da su maphang khangba kanaba piri peruk sibak thonda yauri ba kanaba si masina su loiba natri masda higru nungarai sajana indian jinsing amadi garita kumar hariba thoidokna kanaraba pambi sing asigi masal sing su yauri lupa lishing amaga chani piba peruk sibak thonda si pambi singna screen da hapsari number sing stayda tinthadana contact tobirau yamba yamdaba sendongi tangkhai masu DSC ga khusam nazaraga frontline isilinaw singdama kathuk jagani 7 landmine asisu karigidi thingmoi mangandu be neluraba kanagi lanmi terrorist angang nungang micham praja sanbramin namada masak khangbanate karigumbi amata damana michang mikhai narekadab leiti thubang haragdam pokharak tawtani pokharage halagi haiduna matam chupang narekada leba Khutlai singni landmines Magi amuka hena pharak purisna musda amutangbu pitoksan kragadi leinungda chahi yankai hena active orgadum leiba ngami Prithibigi ani subu lanjaw da phumam kiba APLs chahi humpugi matung 2011 da German gi Brandenburg khari town state da pokhar kiba lei khrabani adu sum mari aduna sigumba Khutlai si amuk hana sijinnadaba hana gleramba sing sumanghanna bahaina prithibig leiba kiyana amatoina yanaki sigi yana basna maram oiraga lan kungbaliba khradi moigi lenungdagi landmine million chamaga tara rum lokthokpagi tangai fadab leikribani oiba 1980s tagi pavada ira khakta da landmine extend lishing kun mapallom thoki adu sumcham prajada ngaktani ayamba
ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯂꯩꯕꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯂꯦꯟꯃꯥꯏꯟ ꯑꯁꯤ ꯊꯤꯡꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯒꯁꯨ ꯃꯃꯥꯏ ꯄꯪꯕ ꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯅꯣꯏ ꯃꯌꯥꯝꯗꯤ ꯑꯩꯒꯤ ꯏꯊꯨꯟꯒꯨꯝꯕꯅꯤ ꯃꯇꯥꯒꯨꯝ ꯈꯨꯠꯂꯥꯏꯁꯤ ꯁꯤꯖꯤꯟꯅꯕ ꯂꯦꯞꯄꯨ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯛꯇꯕꯗꯒꯤ ꯉꯁꯥꯏꯒꯤ ꯌꯥꯅꯕꯤꯗꯨ 2014ꯗ ꯃꯥꯒꯤ ꯄꯣꯂꯤꯁꯤ ꯈꯔ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯔꯒ ꯑꯅꯧꯕ ꯂꯦꯟꯃꯥꯏꯟꯁ ꯑꯃꯨꯛ ꯄꯥꯛꯇꯛ ꯁꯥꯕ ꯍꯧꯖꯤꯟꯅꯔꯛꯈ꯭ꯔꯦ ꯀꯔꯝ ꯊꯣꯛꯂꯒꯕ 8. Raishin. Breaking Bad TV series yengba kangudi Raishin haribu haisi hana soidana tabiramane. Masi kester pambigi marudagi sungba yam juri thiba hu amane. Domestic law amadi antarjati gi yanaba kayana lan oira phau masi sinabada Athingba Thamba lakli. Masi pijaba or honjalhanba matamda midu laikanaba luna yam kanna nagani sijilapso kongaini. Aduga masi karigumba ida kapsin batargadi organ failure thok yam hatu sigani. Raishin si bioweapon amadi chingi adubu masi amuktami paktak hatpada sijinnaba yaba khulai amadi oidri. Aduna biological weapon yam tamthi ba kharaga ai haijarakke. Ahanbada leire Rinderpass. History lariksingda mai mamingsi suradum lehogdoraba bioweapon amani Rinderpass. Masi Genghis Khan Europe Landa sijinnaramba sasangi plague amani. Masna maru oina san iroisingi masadagi isingi chang yam hanthan dehydration thohan san iroising paktak hihan mahusagi khal natural ecosystem da kaiba pishin lanmi singi chinjak miui bagi chinjak tanghan nabagi yam achoba maram ama oikribani. Mahikpulangi khulai oina sijinnabagi lamstaida Kanthoga chatpa sungya yaroidoba adumba khwaidagi hena sathiba juri thiba mahik aduni khanaba mahik makhal amaga leiri Chimera viruses. Samna harabada moisdi tongan ba mahik makhal ani or ani dagi henbagi phattaba sing lokthoga hanadai sunglei leramdaba hengana tamthiraba mahik ama engineer torga puthorakpane. Kudam oina 1980s ke Athingba Soviet Union na moigi Chimera project smallpox amadi Ebola gi mahik ani se punsinaraga yam tamthigada badgumba super virus ama sananaba puthoknaba study tawki. Sigma mahik se kuida changadi kari oini bhabna matang sagat minase. Ho adunani moisi thingjinnaba malim gi lebak kyana yam kanna honaraga laiba. 9. Maya Leithik Pi Tham Twisting Blade. Thangna thinbada soidobu kanam leite. Adubu sigi Year Commando Integral Tridega Fixed Blade. Hariba sigi thang asina thilakpadi atai thang singna thilakpagi khusok manaroi. Tamthiba simasna yam helakani. Punna maya ahumni matondai thangkok si phauda leitheknaraga palisi. Thang ataigidi mathausi yami. Pochai khaibada boiro kakpada boiro da insang napi sembada boiro sijinnaba dum yai. Adubu sigi thang sigi oina leriba mathausti supnagi amakhaktane hatba. Hainaba lei thangna thilami hatkidi thilaga thangdu oidri yatara phat leiramu. Adubu sigi thangsna thilagadi sigi leirambai thabaksi tawdragasu yare marana edum mathanta leijaramba dawne. Leithekpi thangsna thinbadagi sokpa photpada yam sathina lugadaba or sungoi oithoidaba phibamda thamamgale. Masi anakpada mi hatnabaidi ultimate close range killing weapon ama oirakpana Geneva Convention gi protocol 1 da asumba khulai su sinabada Athingba Thamba haina cover tawki. Ngasig list asta nuclear weapon di panjadre sigi maramdadi adomna hena khangbirmani khalli.